Non-violence oina BJYM na Congress Bhawan da Changsinbada Congress ki MIOI KAYANA MANUNGDAGI KHULAI SIJINARAKPAGI NGARANGI THOUDOK adu THOKIBANI HAINA BJYM na FONGDORAKLI ngasi nidai pajutek ta leiba thambal sangle na ngarang BJYM na Congress da chathakiba thawong adugi matang da sengdokladuna BJYM gi Vice President Desras Yumnam na hai India ki ahanba tribal president oiriba khwaidagi matik magul leikraba Dorpati Murmu bu Lok Sabha ki Congress ki leader Adhir Ranjan na Rashtrapati haibau yamna phajadaba wahai sijinabagi damag BJYM na yaningdaba utpa oina Manipur Pradesh Congress ki gate mamangda non-violence oina Khongjang Changsinkhi adubo manungda leiramba Congress ki karmi singna nungna thomba horakpada natana ka henba khulai sijinarakpadagi BJYM na chapchana thengnakhibani Congress ki asigumba ka henba India ki president ama adusu khwaidagi magun leibi tribal lairaba amadi women sing asibu represent tauriba mioi amabu usitaba amadi karisu leitaba maongda Congress na Rashtrapati haiba wafam sizinnakiba adumag BJYM na Khongjang Changsinkhiba ngarangi thodok aduda Congress party na false allegation tawduna police ta complaint tawkhi adubo complaint adugi mathakta BJYM na counter allegation ama amuk tawkhre haina phongtokhe mahang na makha taraduna hai money laundering ga mari lainana enforcement directorate na Congress ki leader Sonia Gandhi Rahul Gandhi samon tawduna kakhatpa haibase ED gi mathongni masagi mathau tawjabada BJP na onsiduna saujinbagi mathau tade haina pendaba phongdokhe ngasigi conference hall jida electronic amadi print media sing representative sing lakpiriba punamak poi hakna kokno na khurumjari 15th president Srimati Draupadi Murmu India gi oina first tribal amadi anishuba nupi president oirakpasida Bharat ki praja pungnamak na thagatpa phungtok pirakli adubu nungaitabadi Srimati Sonia Gandhi na luchingliba Congress party na nungaitaba amadi karem kanthainaba mayam ma phungdorkli khudamdi Sri Adhir Ranjan Chaudhary na Bharat ki hairiba Rashtrapati hairiba wahai asi Rashtrapatni haina mayamda sambodhit tawki madu yamna hena women society da lairaba amadi tribal society bu yamna chaurab sector ahumbu makhoina yamna hena usit thawoidabani haibaje masi logjai aduna maram oiraga masi yaningde haiduna akoina ngarang 28 July 2022 da tawreiba ikaiba pirekliba limitation do yam thine hele haiduna makhoida direct akoina yaningdabadu phongdok jarubani